Nagagi ancestral land ni hairiba kharam wifi khulgi mafamda kuki militants singgi thingsit camp thamlabadi naga amasung kuki gi marakta chawna mugnaba thokani lengakna thoi bidrabadi Churachandpur dagi Kangpokpi Phaobagi Lambishu mapung phana Thingjillagani haina Foothills Naga Coordination Committee Fncc na mari lenaba singda section wa thamlagli Fncc gi media cell na thadoropa cherol amada Kuki militant group singi thingsit camp asi Kangpokpi district ki Kangpokpi police station na konba kharam wifi da hongdolagani haibagi report lere hairiba thingsit camp asi langki choi haina maming onthoktuna nagagi ancestral land da thamnaba thorang tori thong asina FNCC bu sohonbat natana naga miyam gi right pu khongaung na bani su gi agreement sangdoklaba su Manipur lengakna Foothills naga miyam gi right ikai khumnagadabani Mamang thak ta naga na tabal lamsing da kuki militant singi su camp thamba yaroi haina khongjan changchin kiba adu handokhiba tha amarom da ngairi adubu FNCC na yakhiba amadi lenga ki mafam da thajaba thamkhiba adugi oina adugi ona taina bada ngapigani amuk hanna Foothills naga miyam da sahonbagi thong chathare hairiba thingchit camp asi kharam wifi gi lamda thamlabadi kuki amasung naga gi marakta chauna irang thorakani asigumba thodok sing thorakpada Manipur lengak na tekchak pugadabani amaromda kuki singi lifeline ni hairiba Churachandpur dagi Kangpokpi phauba chaliba lambi asi mapung phana thingjangani amadi nagagi jurisdiction da leiriba kuki gi khul sing takthokani kuki militant sing na nagagi lam sing sinaduna law na yadaba thabak sing toriba asida Foothills nagana kaidongnungda yasinaba toroi haina cherola sina makhatari